May semba loidringaida may thazilakpadagi Power Department ki staff ama laikidre amana sokpadagi laikat nakre hari. Kurumjari STV Pawming Tabir Basingbu Taram Nauchari Pau Sandona Pizari. May semba loidringaida may thazilakpadagi Power Department ki staff ama laikidre amana sokpadagi laikat nakre hari. Thaudoga singarang ayupung nipan rom taba matamda kurkul lamkhaida thokibani hari. Laikidraba myoy adudi nong thombam loken singkawi kanto sabal leimakong road dagini hari. Soklaba atopa staff aduna chingsubam ramesor kawi loitang khunau makha lekai dagini hari. Thaudok adugi matangda fangba paugi matung ina nonglei nuksina maram oiraga khongampat ki feeder high street line asi tatpadagi mai shutdown tawraga ayupung taruka minute yankhai taruk tabada thabak suba hokibani hari. Ayupung nipan rom taba matamda mai semba loidringaida khanghaudana mai thazilakpadagi loken leikidabani hari. Laingakna tangdu laitaba puraknaba hotnariba asida mayam sumateng pangbiyu haina lamlai kendragi MLA KH Ibom Chana Faknung Awang Laikai da Laiba Lining Tau Faurayang Laibung da Saba Community Hall Sangkabagi Tauramda Haikre Lining Tau Faurayang Managing Committee na Sindo na Pangtokiba Tauram Aduda MLA na Ibom Chana Makata Kibada Manipur da Thokliba Tangdu Laita daba Fibam Asina Maram Oiraga Chaukat Tauranga Mari Lainaba Tabak Amata Paikhat Pangamdre Lamdam Asagi Mipum Kuting Magna Isa na Thazaba Laida Tangdu Laitaba Puraknaba Thongnibaga Loinana Makata na irang thoktanana ba thokhan ba yaba thodok tholaktanana ba hotna minasi haike sigumba community hall laiba adagi ate darkar laiba sarkar ki loisan or school or kaisu laiba se hadikan se ayamada thane yu laiba mo lai da masima arigai koi tawdana hona minasi dharam gi khenaba राजनीति की खेलबा लड़ाई की नुमाइंदबा लेलिबा पुनमको मधु हदम नरकांदा अबे अमखत्तो ओइने लेपिनबा दरकार लैयो अदु लेपिनबा तारगदी पुनः होने मिनबा तारगदी अबे पांथुनी मथौसिं दुसेदन पांथुबा नोमनियो अदुगुंबा वाखलोदो कोइ चेंजगे अदुगुंबा वाखलोदगी मखादा थबक तौबो ngamboi jage haina koi sordo khurumji Waithau Apunba Maira Paibi Amadi the Waithau Educated Youth Association via Club Anina National Highway 102 da Pung Nifunipangi Ban Marski Tang Tara Taruktag Amadi Tang Tara Taret Taugani Haina Lauthokiba Adu Mari Lainaba Singa Wari Sanaraba Matung da Kongjang Handokre Hari Waithau Apunba Maira Paibi Amadi the Waithau Educated Youth Association via Club ki President Amadi Secretary na Tholakpa Cherol Amana Ngarang Ayupung Mapan dagi hauraga nungtilgi pung mga makai fauba lengaki maikai dagi PhD Department NHIDCL Thobal DC SDC SDPO Thobal Amadi OC Thobal Saruk Yaduna Khongjang Loi Singar Ron Ahumlak Thokna Wari Sanaraba Matung Lakliba Chahi Asagi Jontha Faubagi Manungda Water Pipeline Tingba Loiduna Waithaugi Akoibada Kundariba Prajasingda Ising Pithakpa Haina Yanabadagi Bangi Khongjang Asi Handokpani Hairi Water Resources Department na Pukhauda Laiba Iroi Yotpi Stream Semgatnaba Piriba Work Order gi Matangda Khundrak Pam Kendra gi MLA TH Location na Assembly da Puthoklubagi MLA bu Aran Bata Hannaba Honarakpa Huran Babu Saugatpani Haina Khundrak Pam Kendra Development Committee KKDC ki spokesperson Nongthombam Dizena Phongdorakle Dizena Makhata kibada MLA na Assembly da Thamkiba Wafam di Water Resources Department na Iroi Yotpi Stream Semgatnaba Lupa Crore Taret Kaithogtuna Work Order Piriba Asi Tongan ba Contractor Tara Manga Romda Machet Yenthoklaga Pibana Maram Oiraga Thabak Ninthina Sura Roidra Haiba Nungnangba Wafam Adu Thamnamba Adubu Thabak Asigi Akupa Marol Thamnanaba Haikibani Wafam Adugi Matangda Pukhau Kumpampat Amasung Saktampat Development Committee gi Secretary na MLA bu Khundrakpam Kendra da Poktabana Kari Sukhangdabagi Mawongda Puthorakpa Asi Laibak Thibani Iroi Yotpi Stream Semgatnaba Piriba Work Order Aduda
Kumpham Pat amasum Saktam Pat haina pande pukri oina palli haike. Work order munna committee asina work order ningthina nainaraga wangang haningi haike. Dolai Thabi Veres ki matangda dizena makata kibada Dolai Thabi Veres sabaloidringaida Sangadanaba KKDC na kana haizabada hanagi lengakna Manalauba pamanbadaki loitringaida Sangakibani hauziti thabak loire haiduna kanaba fangdrabasu sem sabagi thabakti tokre. Khundrakpam Kendragi MLA TH Lokesona Kendra asigi khallaga tauriba thabak singpu aranba tahannaba hotnaraga chatkibadagi hiram kaya mangjarakliba asi khanghaningi haike. Asugumlaba Huranduna Laka Sahi Kayamang Sahi Mari Mangasida Asukam Huranduna Laka Singase Honorable MLA Kendra Singma Pima Amale Habase Kangan Ke Haduna Tigachabani Masida TV Tigapita Jet Riba Development Committee Huran State of Vibra Adu Lena Katek of the subcountry in the Yobi Habado Nakashin Miam Shampu I could Kendra Sing Pumina Bapo Kendra Sita Songina Pangatani Aduna Amana Amapu Prasar Tona Amana Illigation Tona Honabigano Mapuna Sana Honabada I could Kudimak I status ngak satana adugi status hunto maga ai mapuna sana bhona bagi thabuk to bigino haibo humsi thamjaraga rosala koina ngasing asimak aigona miyamda pogdam jariba miyamda khangan jariba asina asoiba aranba yaurabasu aigoi subject to correction mayam punamana samduk minasi adu lolena hojik leiba work order ki copy aduga maduga tawudo thabuk karamsing madugi mareni na document sing ado Kumpham Pat Development Committee the Levidrasu, Punapum Development Committee, the Legere, Masi, Jimmy Yagani Habasi, Kumpham Pat Development Committee of Amazon. Laibak Sinba Tungna Pangtok Liba World Glaucoma Week Lisangani Kuntaru, Bisnupur District in Manung Chena Laiba, Tanga Primary Health Center da, Jahi Asi Yoiba, Team Uniting for a Glaucoma Free World Haiba Asida, National Program for Control of Blindness and Visual Implement, National Health Mission, Manipur Amadi Directorate for Health Services, Manipur Gapuna Kusam Naduna Pangtokre. Free eye cam amaga loina na pangtokiba cam maduda medical team kun mangana, Chaurakna patient chahumda layenki. Kem aduna mioi tara manga cataract nare haina masa khandoki mioi ahum amana glaucoma detect tauki mioi chama yankhaida mathau taba anok singsu lemna pibaga loinana hidak langthak kaya su lemna piki kem aduda mioi anina eye donate tawramki hairi kem adugi inaugural function da state nodal officer NPCB amasung 6 National Health Mission Manipur Dr Bikram Singh Khoisnamna glaucoma haiba anaba asi kanagumba singna thoksagandaba anaba amani Masi laying lagadi faba ngamba karigumba thoksa hodragana mid fawba uhandaba ngamba laina amani India da mioi million tarani thoi rom glaucoma hairiba laina asina nahali masigi manungda chada humpu taradagena marifudi masana glaucoma laina ni haiba khangde handaki thema sina hairiba aikoi puna wakal taminaraga laina asi kananaba aikoi puna thodang lauminasi haiki It's a leading cause of blindness in glaucoma. Aduga luridi sina blind oigiba missing se amukana reverse to baya da hai tai si mayam se sandok pasine ba koina public ka sandok pase sigi pandam sine koina ngasi pojeri se 100k glaucoma awareness program sigi my theme se uniting for a glaucoma free world hai ba art se akoi Maliam sida amadi akoi gi state sida leiba community myam se punjal lakanda glaucoma haisi karino haisi khangminaraga mayamda sigi matang ta akanda kamaina vision se kan sige haibase si adupati maru oyeba maramdi hoji glaucoma na naraga mitang ge bami sing se akoi India da hairagadi around 12 billion people se glaucoma na nahalleba CMO Bisnupur Dr. L. Rai Chandrana mit haiba asi hakchangi kayata yamna maru oiba part amani mitpu udrabadi mioiba ama oina hingbada sangsara sida hingbada awaba amani haibasi khanglaga mit asi fana thamsi haiki ngasi awareness toraga akoi sakre team je ado eye ophthalmologist sai ta kalai ta lege habada akoi gi thanga da haraga akoi Dr. Japan lere dise wasal da haraga na bi Gitanjali nam lere to khojuk ji recently mamung jodi ka to kare ni thogong su eye ge amadi la bani angang emo ko ming be nupi or mane adu ma lere adu ga makha ta kwa akoi sige awareness ta khangba yeng hu da ba na to ko re ju sans loraga ai na hai ba Dr. ahun ji me sem se daga mai jaga da su na
timely checkup da ka oi bam sang ko gi glaucoma hai ba laina sing sai habi ga one susang ga blindness ha se e pu da ba su oi dor ni na ngasi numit gi ngasi khangora ga asa sing na ko gi khungang da muk chala ga prajar miyam da si smai to ba ngasi awareness to gi hedo asi la pa ngam da ma de ko ka bibi ga ni na khanjara ga si har mata Huziga temba break amatang longminasi. Admission open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba March Kulumde Hojuragani. Mamangi sahi singda All India ki number 1 takraba college singda admission phanganba ngamkraba institute ni. Counseling, study materials, interaction program, mock test asina tingbagi kudong sabasu phanganjari. Mafam kay sampat hodam lerak near traffic point opposite oil pump. Office hour 3 PM to 7 PM. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azab thammo Sige yung se, next time tinacheksin na laksi lagat hamlo ba ni ne? Dada lang se juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masilub, aso yung ang ko kada batagi. Next time tina ngap seli. Next time juhar habating ngap na ba same bani. Zaman mo isi na mana concrete ka tok na tinaba matamda. Kapam na amuk ka na enggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung makha tarpa pauda Manipur gi lam koifam singi manung da miyamna yamna pamna chatnariba lam koifam ama oiriba Moirangi Omba Nurathel Garden gi cafeteria da District Magistrate Bishnupurna CRPC gi dhara 144 chalaiduna thamliba athingba ase lakliba March ki tang 19 fawbagi manungda lauthok trabadi Moirang miyam gi achauba ihau ama lakani haina Moirang miyam gi mahut sinduna Moirang them somorjit na haikre Moirang Municipal Council gi office mamangda pangthokpa pawmishinga unaba amada somorjit na makhata na haikibada lanai mioi khara Omba Nurathel Garden da changlubada garden asigi cafeteria gi akoibada CRPC Act ki makhada 144 chalaiduna thamlambana maram oiraga changbada athingba thamle haiduna changhallakide masina maram oiraga Moirangi manungda leiriba CSO singi luchingba sing amadi club singi mihut sing yauraga Moirang Municipal Council gi office ta mifam ama pangthoktuna council gi thaupuba singa loinana hiram masagi matangda kari maram gi damak athingba asi thamlibano haiduna khana nainaraba matung paugi mifam asi pangthokpani mahakna makhata na phongdoklakibada hojik Manipur da thokliba irang asina maram oiraga wakhal charangna ba leita fam khangdaba tanfam asida lam koifam tourist spot natana ngaihak awa pothana fam gi mafam leitre Manipur miyam gi damak khalaga Manipur gi khwaidagi chawba kumhai chairawa mamang March ki tang 19 fawbagi manungda thamliba 144 asi lokthokhtaba tarabadi Moirang miyam gi achauba ihau ama lakani haiki Hairiba jaga asi village number 53 Moirangi Moirang Municipal Council gi 1/5 ki manungda leiba area ama khangni maram aduna hajik miyam na pami basi karino hai taragadi cafeteria asina maram oirakanda hairiba jaga stage da 144 thamjindana Moirang Municipal Council amadi personal oiba mi ama khaka ani khakki marakta miyam gi right mat pase masi miyam gi bihau lakani maduna lakkadoriba serauba sajibu serauba sigi mamangda tang 19 fawbagi manungda haiba thingbachi komthokpiu natragadi miyam gi bihau lakani loina Manipur gi miyam da aikhoi haiba problem asi mayek sengna khangangani amadi miyam gi hau lakani aroibada marobe pawmukhana pisari Mai semba loiraga kumtharakpada mai thajalakpadagi power department ki staff ama laikhidre amana sokpadagi laikat nakre haidi Hojik fawbagi na RCB na pizza ba paw matang ase lo shinjare medeng tabiro pumna mapu amukana krumjari